1974 Arecibo haiba observatory sida laiba world largest radio telescope dagi scientist kharana P3b dagi 25,000 light years lapna laiba Hercules haiba constellation asida laiba star system amada binary encoded message ama tharami message adu halakani khan thabasu nate haiba powerful oiba radio telescope kulai adubu sum changyeng tawningbagi thabani aduga karigumba message ado alien species amana thengnaraga halakpa tarasu ngasidagi chahi lising yangkhai gi matungda halakadaba message oibana scientist sing do message tu thakhaga makoigi lifetime dadi hala aroyena khanbagi kasuk thawa sadarida makoigi life ado move on torami adubu yamna thajadaba mongda chahi 13 leraga thakriba message adugi reply laami thakriba message tuna karino reply duna kamaina laino kari haiga laino haiba singa sigi topic crop circle asi nainabda loina yaurani asuk yam chawkraba university aikoina tana life atopam ta leitaba zala are we alone in this vast universe haibase sahi kayagi mamangdagi hangduna laba wahangne adubu aigi oinadi aliens lay haibase khalli maramdi aliens lay haibagi proof ti asuki matik lay kre samna harbada unidentified flying object UFO kaya ama prithvi da layba mi kaya ama thengnare ure eyewitness kaya ama layre adagi alien abduction haibadi haiba UFO sina faruraga thadoropa mi kaya ama laikre UFO crash tawda alien gi body fange haiba wari Roswell gi thawdo laikre haiba proof mayam sigi manungda crop circle haibasisu amani crop circle haibasi kari crop circle haibasi labukta pambi marakta asigumba angakpana thalaba mami mayam ama semamba asini crop circle haibasi asigumba image mayam asi kanana semlambano mina semira natragana alien na semijala aduga masigi image asina hiding libasina karino alien sing na koida quote oina tharakpa message oibazala haibasin ngasi dagi chahi 60 muki mamangda 1966 ki ayuk amada Australia gi Queensland hariba mafam asida George Petley ko nupa amana magi farm da thabak sururaga tholakpada ana angba makona matarami mana kaino ne haidana magi tractor dai kumthaduna ngangiba makona digi adomda tangchanduna yengu matamdadi circular oiba koiro koiba graph ama paikhalakpa uram haiba graph asi maga 50 meters muktang ni lapnari graph ado second amani lairamaga yam yangna light ki speed ta mathakta paikhakraga mangkirami asdai George na mafamduda changsalaga yengu matamdadi circle gi shape ta 30 feet muk pakpa aduga feet ani muk thaba aduga pambi sing ado clockwise pattern da lairamba thengnaki haiba circle adugi mawong adu uraga adwaida leiba local singna haiba circle adubu UFO nest haina kaunaki local singna khangdabagi UFO nest haina kaunabagi wani adubu asengbadi madu crop circle ni haiba George Petley gi thawdoksigi matung daiti thousands of crop circle has been found in more than 20 different countries adubu crop circles kwaidagi yamna toina uba magi epicenter haragadi England da leiba Wiltshire haiba mafam asi haiba mafam asida yamna simple loiba crop formation dagi hauraga yamna complex oiba crop formation kaya ama thengnaba hauraki haiba crop formation kaya se masak mong manadraga su makoida common oiba khara haragadi makoigi recognizable pattern amadi makoisi yamna thuna semamba asini haibadi example oina tomba ko nupa amagi labukta ngasi nungdang pung 10 swaibo kem tahudabse hayeng ayu pung 3 muk tarakpada magi labukta thabak suge na tholakpa matamda haiba asuk chawkraba crop formation ase lairambagi wari ni haibadi adugi matik yam thuna yam shape naina adusu pattern namada semamba si ekoi miyoibena semba haibase thajaba kitang wani aduga haiba crop formation ase eyewitness singi matung ina of light natraga beam of light ama pairaga natraga laaga semambani haina hairi masigi crop formation ase akoina inauna modern times sida appear tropa man bagi wan adubu masi thaina gi matam dagi adum tawra abani haibase
masigi proof da 1686 da Robert Claude Koba Oxford da professor oiba nupa amana crop circle gi maramda irambada natana magi mayum manakta appear torpa crop circle gi image power yami aduga mana hariba crop formation ase light ama paira aga semambani aduga hariba light amana paira aga semamiba crop formation se asigi manakta sasan amata changu yade hainasu irami hariba matam asida the mowing devil ko pamphlet haibadi lairik masagumba amasu phongami hariba pamphlet asida irami se nongma farmer amana magi farm da mai chakpa manba yamna anganba mengan ama urami aduda changsallaga yenguba matamdadi masida uriba crop circle ase asigi mawongdani leramiss aduga masigi crop formation asi mioibana sembada oithoidaba potne haina khanbagi matamduda lerama misingna the mowing devil haina tholibani akhoigi yam ariba matamdagi hauzik fawbada crop circle lising form tawkhre adubu mioi kaya amana eyewitness oina makoigi mamangda semambani haiba kaya ama laikhre adubu kanamtana camera da record tawhudabra haibisine adubu laibuk fawba haigadra daw yaba haigadra 1996 ta semba crop formation ama camera da record tawhubagi footage ama lailerme mayam su dum yengbiyo aduga sina masaktagi yengakpada uba picture ni adubu masigi formation asina hanging libise kai miyoi kaya amanadi masi coded oiba message ni hairi adubu researchers skeptics mayamna khalibasi mai koina message tharake haragadi koina irai laina khangadawo mongda tharakpadi kaidauge sini moina haisi adubu moigi wado tabirabra kaino 2001 dadi tharae masigi crop formation sini 2001 da appear tawra ise akoina masigi crop formation sida aliens sasu grace kangbu ana amalai makoigi mamai ni uribasi aduga nakangi sina binary code ta aikoi miyoibana laina khangadaba message ni masigi binary code ta hariba wasti kaino haibdo yengminasi Beware the bearers of false gifts and their broken promises. Much pain, but still time. Believe. There is good out there. We oppose deception. Conduit close. Adubu, masigi message tharaiba crop formation mayam ama semaiba se aikoi miyoibaga pau faunaningba natroga message ama piningba soidana oigani haibasini aduga message sida mana haining libadi aikoi miyoibada harm tawidaba violent oidaba alien kangbusu lay haina hainingba message ama soidana oigani haibasini ngasai aina pai horapada message ama thaki sahi kuntare laraga reply halai haibadagi matangda lakjarage 1974 da Puerto Rico hariba mafam asida laiba Arecibo Observatory da P3B da khwaidagi chawba radio telescope sizinaduna scientist kharana aikoi P3B dagi 25,000 light years lapna laiba Hercules hariba constellation asida cluster of star amada message ama tharami hariba message ase sum khulai chang yeng tawbagi thaba message ni haibadi reply halakani thaba message nate aduga kaigumba aliens kangbu ama leiramaga thengnaragasu reply je halakpada sahi nising yankai hena changani khanbadagi kanamtana kaim khandabida message ada thaki aibo phok kaupthoknaki adubu hariba message asigi reply sa sahi kuntre leraga crop formation gi mongda halakpadudan scientist maya makok tarang chatis akoina thakiba message adudi binary coded message ni aduga message aduna 1679 binary digits ni image oino onthokpasu yaba aduga image oino onthokagana masigi image asini oidoisi masigi image asida akoigi life on earth ki maru oiba information loi yawre
Why first ki paring sida number 1 dai na 10 pa what represent to image ni mathangi image asina aikoi gi DNA sabada changba element haibadi carbon hydrogen nitrogen oxygen amadi phosphorus ki atomic number ni aduga khwai makok ta laisina carbon ni kaigino haiba matamda aikoi haksang da khwai dagi dominant oiba element ama oibagi ne mathangdana aikoi gi DNA double helix structure du ne udis aduga mathang sina mu aikoi miyoibagi figure ni haibadi message thariba mi se sumaina tawi hairi aduga nakan dai sina koi gi art ki population haibadi matamda da koi gi art ki population se 4.5 billion makta su da ngai aduna ne koi gi art ki population se da koi na 4.5 billion katang hairis aduga mathang sina akoi gi solar system numit tagi hauraga akoi se ahum suba planet art taini khangna art sina kitang mathakta sakhat alaga ulisine aduga iroi loiba sina akoina thariba message se masigi arasebo radio telescope sidai tharakpani haiba image ne akoina thakiba message asigi reply lakfam di thoktabadi adubu August 14 2001 gi ayukta England da leiba Tilbolton radio telescope haiba mafam asigi manakta crop formation na matiknaki haiba crop formation ase anaga manadi makha de yengbada kaino karino gyanam to taramde adubu nong takta yengakpa matamdadi masini uribasi aliens ki saktam ama aduga numit humni leraga masigi crop formation si amuk mafam masigi hek nakanda si tholaki masigi crop formation si tholais aduga akon bada tholakpa crop formation asibuni koin arasibo answer haraga khangnarami makoi gi answer sida kai harake haibasi yengsi makoi gi su ahan bada number 1 dana 10 ko yawis aduga akoi gi di ngasagi carbon na main element for life oina koi gi message ta ichi bido moi gi silicon na main element oiram aduga makoi gi DNA di double helix oiram do third string amasu yawram aduga mathang sina makoi gi figure aduni aduga nakan dai sina makoi gi population ni matam du da moi gi population se 21 billion hena lai haidi aduga makagi figure sina makoi gi solar system ni adubu makoi di planet ahum moine loksan bangame hai aduga iroi loibda akoina thakeba message tu dadi akoi gi arasibo radio telescope le tharakpani haiba image aduga makoi gi sina kai haino haiba koi khanglamdi adubu arasibo answer se lak to bu chahi ma wali kanda masigi design se crop formation oina hariba mafam asimakada thengna krabani hariba crop formation asi makoi gi space communication gumba tawbure sizinaba machine oibazala haibasine hariba crop circle sing asida natana koina kai haino khangdaba complex oba crop circle mayam ama laikre aina uchara iba crop circle mayam si adum yengbiro Erasibo answer gi matungda kwaidagi fawba scientist sing bu kok ngahonba skeptic sing ne explain to bungamdaba crop circle haragati July 13 2011 da Wiltshire England da Stonehenge hariba historical site asigi manakal hariba crop circle ama form toramba tengnaki aduga hariba numit tumakta da hariba crop circle sidagi 20 miles khak lapna leiba mafam amadasu crop circle ama tengnaki numit amata da hairap manaba crop circle ani form toba thengnabadudagi Jerry Claude haiba researcher asina haiba crop circle ani asi study toba horaki crop circle ani asi da manaba kari laige haina thijaluba matamdadi kwaidagi angakpa ama oiki. So I see these two formations. They occur on the same day. And I said, how far are they? 20 miles apart. I said, well, maybe put those things together. And I said, oh my God, there's a 3D element here. Hauzik, hariba crop circle ani se punchanaba matamdadi neutron star ga chap manarami. Hariba neutron star asi karigumba kanda thengjannaba yawi. Aduga karigumba moina thengjanaradi thengjannaba kanda magnetar form tawi.
Jerry Crop na khanki crop circle ani si thengjenaraga magnetar ma form tawre haina haining libra haina khanki magnetar hariba pochak asi magnetic field asuke kali hariba magnetic field asi kanan bana space time forward seran turan tawali magnetar gi masigi effect asina maram oiraga scientist kharana magnetar se fadana study tawadi akoi gi space time asibu bend tawraga wormhole forward create to yabagi possibility lay haina khanki kaigumba wormhole se create to ngamadi light ki speed tagi ena koina chatning mum du chatpa ngamdori ban yangna adubu hairiba crop circle ani asina haining libasi magnetar ma form tawre haining libra haina khanki adubu magnetar se asuki matik rare oi akoi gi milky way galaxy sida tara khaktani laisi Jerry Crop masamak na khanjaki aigi theory se fadi fajai adubu proof tawdi oithok laroi na khanki adubu yamna ngakpa mana July 14 2011 crop circle ani duna form tawba 24 hours lairaga Madrid tagi astronomer amaga Sicily dagi astronomer amaga magnetar ama khoi galaxy da thol haina hairak adudagi khudakta Jerry Crop na email tawrami hariba magnetar do July 13 dadi ubra haina adubu replied no they just appeared out of nowhere na hairaki suklai leram da pot ama khangodana tholai ne tawris adusu galaxy da kwaidagi rare oiba kwaidagi tangba potchak ama July 13 da tholai ba crop circle ani do magnetar ma form tawdore haibagi message soidana oigani haina researcher Jerry Crop na haiki adubu hariba crop circle formation sing asi scientist researcher khara amanadi alien singna aikoi mioibada contact tongnaba temba coded oiba message amakhakni haina khallabasu skeptics singnadi masi mina semba prank ni haina khalli kaigi damakta asuk complex oiba crop circle formation asi mina sembani haina khallibano aduga kanana sembano karigi damakta sembano haibasigi masigi paukumda 1991 da British newspaper amagi front line da atumna hapaki September 9 1991 da Doug amadi Dave hariba nupa asina crop circle mayam asi makoina sembani haina claim tawraki makoina mayamda prank tawbani haina haiki makoigi masigi paw asi Prithvi pumba hek ubadi crop circle gi mystery si solve tawre haina mayamna khanki adubu asengbai solve tawrabrane Doug and Dave na makoina crop circle sing asi sembani haibasi skeptics singna yarabasu crop circle sing asibu chahi kaya changna thijalakpa scientist singnadi makoina sembo oiroi hoi moina ama ni semambadi oirambadi yai adubu makoigi wari asida loophole mayam ama lai haina scientist singna claim tawrakpadagi news channel amana live broadcast tawduna makoina kamaina crop circle asi semino hain demonstrate tawhanki adubu makoi fail oiki alignment amta chanaki de adugo shape su taramde makoina semba crop circle adudi makoina chatpagi khongul mami su tarami adubu ngasi phauda scientist singbu ko ngaholiba crop formation mayam asiti migi khongul namja taramde aduda sunatana man made crop circle di wooden board ama sijinaraga panbi singdo inthuraga sembanina panbi singdo tekpa khotpa yam yarami una wana singa do kian laga laibak taraga laibe yam yarami adubu mina saba nataba genuine noiba crop circle singdadi masigumba amta thengnadi pambi gi makok ta tekpa khotpa amta toramde pambi singa do turaga lairasu numit kharani lairaga hana gi mong da yun khatlaga adum hekta haurak lami mina sembani natte na scientists researchers maraktai marai yanarakpadagi 1999 da biophysicist William Levengood na research tawda crop circle sing asi microwave radiation tawraga sembani habise khangba ngamki aduda sunatana crop circle formation manungda hauriba pambi singna atopa pambi singdagi thuna growth leiba amadi pothok hena puthokpa thengnaki aduda sunatana crop circle manungda changuba mi kaya amadi electromagnetic radiation effect tawmi si video sida yeng Städer som nästan för 20 månader. Jag blir helt tom. Och då blir det borta. Då blir det borta. Då blir det vanligt. Då blir det vanliga. Ja, ja visst.
experiment ama oina thyroid chawthokpa nupi ama crop formation gi manungda pung 2 makai phamalaga thamdena doctor amana monitor tawraga laiki hairiba pung 2 makai sigi manungda magi thyroid ado 40% hen pichalaki aduda sunatana genuine oba crop circle sing asigi manungda electronic device sing su amata yaramde akoina explain to bangam draba hairiba angakpana thalaba crop circle sing asibu mina semba oigadran thajade boidi ngasigi crop circle gi topic asidi loiba na roi maramdi nungtigi mafam amada natraga mafam amada tolakpanina aduga mayamdudagi maru oiba khara khangat charaga share tawjarapani myamda skeptics singnadi masigi crop circle sing asi mina sembani mina prank tawbani haina khali adubu arasibo message thakriba binary digit tani mi amane hekta khangba nati scientist sing du khak natana adubu reply laklibadu mi na kamaina oiramdoino aduda sunatana magnetar ama form tawdore haibisi astronomer sing na fawa uba ngamponte khangponte suklai leramdaba jaga amada khangtok thokchalakpa gumbani adubu magnetar ama form tawdore na karamba mina semdoriba crop circle no haibisine aduda sunatana crop circle manung electronic device amta yadribagi maramna karigino radiation aduk yam wangi sina karigino asida sunatana puzzling oiba ngahonba crop circles mayam am laikre nong matang saba amada amuk tawrage aduna mayamda aina ngasi haijaningbadi aliens lai haibse khanbra atragana laiti haina khanbra hairiba crop circle sing asi mina sembo oithokadra haibisi masigumba wari koige mystery oiba mind boggling oiba wari mayamse pambiragadi aigi channel sibo like and subscribe tawsanbiramo sigumba wari kaya ama dum makha tana dum lijarake